ngasi phongkiba tongan tongan ba manipuri si phongsing amasum thokiba thawdo wathoksing dagi maroibi I pausing myamna thamjage hanbada lambi ningthina semdabagi minister Saokhre Tamenglong district ki manungsana leiba Takaudagi kadi part 2 phawgi pradhan mantri gram sarak yojana PMJSY gi lambi quality yoramdabadagi manipur lenga ki water resources minister awangbo newmai maihong Saokhre lambi gi phibam ubaga loinana rural developments and panchayati raj minister Y Khemsana preside tawduna CM liba lambi sing review tawbaga loinana ningthina semdaba sing action lakhotnaba amadi nauna semanana khanakhe haidi Minister Awangbu Newmai na maki Facebook page thagalakhiba video footage amada Takaudagi kadi part 2 phawgi PMJSY gi lambi edu sub quality works oire sen phangnaba khaktagi khallaga thabak tawriba contractor na khoigi dama ikaiba phawi haiduna shame on you contractors don't only think of getting money bills please maintain good quality I came across while jogging this morning on this 10 April haina iri minister na Takaudagi kadi part 2 ikui kuidringaida PMJSY gi makhada kailash tharamba lambi edugi quality yaudaba khutna irai laina phakatpa yaba phibam soklaba koilash lambi gi saru aduda minister na khutna koilash phakatpa gi video footage udli minister Awangbongna PMJSY gi koilash lambi khutna phakpa loinana asumna lambi koilash tharaga sen lawgane na khaliba contractor sing adu ikaidra Koilas pu asumna thabra leibak mathakta koilas thari koilas lambi asi thama phadri kaire koilas pu asumna thabra haina minister Awangbongna mai hauna sauduna ma Facebook page thagalakhi water resources minister na ma Facebook page ta thagaliba video footage abu aphamadu Manipur gi governor chief minister and berena masu minister sing thongam bisorjit govidas konthawjam yumnam khemsan amasum nemsan higend tek tawduna thari Amaram ngasi Manipur lenga ki RDNPR gi minister Y Khemsana CL loduna Tamenglong district department asigi makhada paikhaliba PMJSY gi lambi singi ningthina quality yauna sunabagi matangna review meeting pangthokre ngasi minister Y Khemsana gi all secretariat liba maki office chamber rural engineering department gi makok thongbu official single loinana Tamenglong district tungan package singi makhada paikhaliba PMJSY gi lambi sing yauna construction work sing gi housing leriba progressing review tawduna khanaki district asida paikhaliba thabak singna sub quality oiba mongda thabak suramba sing gi mathakte action lakhonabigi wafam amasum sub quality oiba thabak sing amuhana ningthina sonabagi wafam sing asigi mifam aduda khanaki suhaidi atopa pawmana lambi sem lagani haibagi thajaba pidrabadi NS 102 da lambi thinggi khongjang sangsilagani Thobal district ki khangabo khungang gi yamna maru oiba lambi ama oiriba Bangshi budon gi khangabo kiam lakon daba lambi sem lagani haibagi thajaba ma pidrabadi CSO sing naharol sing lup sing amadi mairoi sing loinana tha sigi taragani thodi gi khangabo phawdun saliba National Highway 102 Impal More lambi thingbagi khongjang sangsilagani haina Joint Action Committee Against the Non-Repairings of Khangabo Bangshi budon to kiam Kongnang tab road khangabo ki convener TS Nabukumar phungtokre wapam singa si JC na sinduna PYC khangabo ki ground pangthokpa permission unaba mada TS Nabukumar phungtokhibani Nabukumar na Manipur lenga ki pukning singsilatuna hai riba lambi asi sahi tararom deki yamna phibam soktuna mahiru singna mai tamba satpada misa miyamna sathokta sintawbada yamna khudong sadaba kya mayukna duna lakli Masigi mathakta transport service toriba gari singna mapam asida sangbidabadagi awaba kya mayuknari nungzu pantha laklabadi hauzu awaba mayuknari ba sidagi hen am awaba mayuknagani maram asina Manipur lenga ki mari leinabasing hayeng phawgi manungda lambi asi semjilagani haibiki thajaba PBY ki lambi asi semjin biu haini sei kya gi mamangdagi lenga ki mari leinabasingda aiba CP duna madi media gi kuthangna wokat khrabasu ngasi phawba tabiduna lakli maram asina khosaunaraba miyamna tha sigi nipan khangabo ki local club sing maira paibi loop sing amadi mahiroi singna lambi thingbi khongjang yauna miyam geba mifam ama phamlaba tungda warep kya lokhi warep sing adugi saruk ama oina hayeng tang taraga mathoi phawbada lambi semjilagani haibigi thajaba pidrabadi NS 102 da lambi thingbagi sangsilagani haibu wafam yauri loinana warep asigi matungina lamdam asigi CMN Biren DC Thobal amadi lenga ki mari leinaba singdasu aibi sirul amamam pisinduna khankre adubu ngasi phawbada thajaba mata pirakpa leitri maram asina karigumba hayeng phawbada lambi semlagani haibigi thajaba phangdrabadi soidana thangnaba numit tha asigi taragani thoida NS 102 thingjenmi khongjang satharaga naikhi
Maka satharak poina to papaw na Maharashtra upambi tektun tasilak pada tare sire kungum da shokle Maharashtra gi Akola district ta akan menungsida masum nong na maram oiduna laisanga magi complex ta leiwa tinna kupa sanga magi matakta upambi ama tektun tasilak pada gi miyoi tare sikre masum atopa kungum doina sokle haina local administration nga si phungtokre Akola gi collector Nima Arora na phungtok gi matungina Maha RT gi damak miyoi kya tenduna lairi bani thaudo du ngarang numidang pung taret makhairom tabada district sigi Balapur taluka gi manungsanba Paras khunda leiba Babuji Maharashtra laisang thoki bani lebak tiba thaudo du miyoi kya misimina nangkhibada Maharashtra gi deputy minister Devendra Fadnavis na thamosok nuai taba phungdokhiba loinana laikhidra singi imung singda sen gi mating piragani hain lakthokre Arora na haki akan mamong na nong chuba masum nungsit sit pa na maramoiduna sahi samarom suraba upambi edo laisang adugi complex ta leiba tin na kupa sang dugi matakta tektun taslaki bane thagdok thokiba matam du sang adugi makhada miyoi ni forum leptuna laiki hainasu magna phungdokli thagdo adu nupi ani yauna miyoi tare siki amasum atopa kun go homdoina soki hainasu phongdok loduna magna haki hauju asokpa mangagi phibam luna lairi Optional man haki thaudo adugi pau phangmuga police amasum district disaster management gi personal sing thaudo thopam da sangsin ki amasum mi kan bagi thabak sathaki asokpa sing adu Akola General Hospital pukat krehna suma na phungdokli ma na haki thaudo tu da laikhidrabi nu piani du sahi yankai amasum yankai ga ma surabi ni amadi makoi mathangsina Jalgaon amasum Buldana district gi ni laikhidrab nupa manga dugi manungda amana sahi kuntra ga manga amasum anina sahi yankai ga manga suraba singni amadi Kola dagi ni haina phongdok laduna mahang na haki laikhidraba to nupa ani dudi masak maming khang mangamdri hansu pau sta makhata na phongdorakli loshilak poina to papa mana Saina na Home Minister Amit Shah gi Arunachal Pradesh khongsat yaning da phongdokre Saina na ningthoka aba numita Home Minister Amit Shah gi Arunachal Pradesh khongsat yaning da phongdokre Home Minister gi Arunachal Pradesh khongsat adu mapam aduda Saina gi sovereignty thuwai bani haina Saina na haki Amit Shah ki khongsat adu Saina yamna kan yaning da phongdokhiba adu gi matana New Delhi gi market gi khudaki oina wapam amata phongdokri India na leba sigi lusingna Arunachal Pradesh satpada Saina na asumna yetpa si yaning da phongdoktuna lakli sana ningthoka aba numita ma ki khongsat manung India gi nongpok ithang thangba saruk Arunachal Pradesh ki ngamkhai da leba khun pithuda gi private villages program hawdokhi Sagi khongsat ke mari lainana hangbu hong amagi pakhum piraduna Saina gi foreign minister gi spokesman Wang Wenbin na haki Zangnan Arunachal Pradesh ki Chinese maming asi Saina gi lamgi manung sali India gi senior official na Zangnan na sataba thawong Saina gi territorial sovereignty thuwai bane masum ngamkhai da leiba mafam singda santi thamba sumde haina Wang Wenbin na phungtokhi mamang seul Saina na Arunachal Pradesh leiba mafam taraga mathoi gi Chinese ta thon maming lakhuke ni su paus na makatarakli ado hauskuna di mem paus matang sa lusin jarage mas mem pun no bab dir ngaminasi